ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯨꯔꯥꯡꯐꯝ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯌꯨ ꯁꯨꯡꯕ, ꯌꯨ ꯌꯣꯟꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯨ ꯌꯣꯟꯕꯗ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯔꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯇꯅꯧꯕꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯅꯧꯕꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯗ ꯅꯠꯇꯅ ꯏꯪ ꯇꯞꯆꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯇꯅꯧꯕꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯌꯨ ꯁꯨꯡꯗꯨꯅ ꯌꯨ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝ ꯇꯧꯔꯝꯃꯤ꯫ ꯇꯅꯧꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟ ꯀꯧꯕ ꯑꯃꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖꯅꯗꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯅ ꯂꯥꯏꯔꯕꯤ ꯌꯨ ꯌꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯤꯖꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯏꯇꯠ ꯇꯠꯇꯅ ꯇꯅꯧꯕꯤꯒ ꯃꯔꯤ ꯂꯩꯅꯗꯅꯕ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯁꯥꯒꯩ ꯅꯥꯇꯩ ꯂꯤꯡꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯉꯣꯜ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯕꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯋꯥꯡꯂꯦꯟꯅ ꯇꯅꯧꯕꯤꯕꯨ ꯅꯝꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯖ ꯃꯆꯥꯅꯨꯄꯥꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯃꯁꯤ ꯑꯉꯥꯡꯁꯤ, ꯑꯩꯅ ꯊꯦꯡꯅꯃꯛꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯁꯨꯝ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯇꯥꯏꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯇꯥꯏꯕꯤꯌꯥ, ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯇꯥꯔꯕ꯭ꯔꯣ ꯇꯥꯏꯕꯤꯌꯥ? ꯇꯥꯏꯕꯤꯌꯥ ꯇꯥꯗꯦꯅꯤ ꯃꯁꯤꯃꯁꯨ꯫ ꯍꯩ ꯇꯥꯏꯕꯤꯌꯥ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯅꯦꯍꯦ ꯇꯥꯏꯕꯤꯌꯥ? ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯁꯤꯃꯁꯨ꯫ ꯁꯣꯝꯗ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯇꯥꯏꯕꯤ ꯁꯤꯖꯅ ꯀꯧꯔꯤꯕꯒꯗꯨ ꯇꯥꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯗꯅ ꯁꯤꯅꯤꯗꯅ ꯁꯕꯥꯟ ꯐꯖꯕ ꯍꯥꯏꯕꯗꯣ꯫ ꯇꯨꯡꯗꯒꯤ ꯌꯦꯡꯂꯁꯨ ꯐꯖꯩ, ꯃꯥꯡꯗꯒꯤ ꯌꯦꯡꯂꯁꯨ ꯐꯖꯩ꯫ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯆꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯁꯤꯃ ꯊꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅ ꯁꯦꯝꯕꯤꯔꯛꯑꯦ꯫ ꯍꯩ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯗꯨ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ? ꯍꯥ? ꯏꯃꯥꯎ, ꯈꯪꯉꯤ ꯍꯤꯡꯆꯥꯕꯤ, ꯀꯩꯅꯣ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ? ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯈꯅꯥꯎ ꯁꯦꯒꯥꯏꯕ ꯃꯈꯩ ꯀꯧꯕꯗꯣ ꯇꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯎꯔꯥꯎ ꯊꯔꯥꯎꯔꯛꯀꯗ꯭ꯔꯣ? ꯍꯥ? ꯑꯩꯅ ꯂꯤꯁꯤꯡꯂꯛ ꯀꯧꯕꯗꯤ ꯇꯥꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯥꯈꯩ ꯀꯦꯁꯤꯜꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯁꯤꯗ ꯎꯔꯨꯔꯨꯒ ꯎꯪꯂꯗꯅ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯀꯤꯕꯒꯤ ꯃꯇꯝ ꯂꯥꯏꯕ? ꯍꯩꯃ, ꯀꯩꯅꯦꯒꯤ ꯁꯤꯗꯤ? ꯃꯤꯡꯁꯦꯜ ꯌꯦꯡꯕꯒꯤꯕꯨ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯕ꯭ꯔꯣ? ꯌꯦꯡꯅꯤꯡꯂꯕꯗꯤ ꯌꯦꯡꯕ ꯇꯥꯕ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯔꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯟꯖꯩ, ꯌꯥꯝ ꯍꯩꯅꯖꯗꯦ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯀꯩꯅꯣꯝ ꯍꯥꯏꯕ ꯌꯥꯔꯣꯏ, ꯐꯦꯠ ꯐꯥ ꯂꯥꯎꯕꯅ ꯍꯦꯛꯇ ꯍꯥꯅꯤ꯫ ꯅꯪ ꯑꯃ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ? ꯍꯩ, ꯑꯗꯥꯏꯗꯅꯦ ꯄꯩꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯂꯥꯎ, ꯏꯕꯨꯡꯉꯣ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯃꯃꯥꯟꯅꯕꯒꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯅꯪ ꯄꯥꯕꯨꯡꯁꯨ ꯅꯅꯥꯎ ꯅꯨꯄꯥ ꯊꯤꯕꯅꯦꯗꯅ ꯊꯣꯛꯈꯤꯕꯅꯤ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯂꯥꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯁꯦ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯅ ꯇꯥꯏꯕꯤ, ꯇꯥꯏꯕꯤ, ꯏꯃꯥ, ꯏꯃꯥ꯫ ꯁꯤꯖ ꯃꯆꯥꯅꯨꯄꯥꯅ ꯀꯧꯕ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯏꯕꯤꯁꯨ ꯁꯤꯖꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯅ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯀꯅꯥꯅꯣ ꯃꯥꯗꯤ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯇꯥꯏꯕꯤꯅ ꯍꯥ, ꯍꯩꯃꯥ, ꯀꯩꯅꯣ ꯁꯤꯗꯤ ꯈꯨꯐꯖꯕ ꯇꯧꯏ ꯃꯤ, ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤ, ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯋꯣꯏꯕ, ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ꯫ ꯁꯤꯖ ꯇꯥꯏꯕꯤꯗ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ?
ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯌꯨ ꯌꯣꯟꯕꯤꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯃꯥꯕꯨ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯩ ꯅꯪꯒꯤꯗꯤ ꯑꯩꯅꯅꯦ ꯁꯥꯒꯩ ꯅꯥꯇꯩ ꯂꯤꯡꯕꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯀꯅꯥ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯑꯁꯨ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯃꯥꯁꯦ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯅꯪꯅ ꯄꯨꯔꯛꯂꯁꯨ ꯑꯩꯅ ꯊꯤꯟꯗꯣꯛꯈꯣꯗꯤ ꯊꯤꯟꯗꯣꯛꯈꯣ ꯑꯩ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯌꯥꯔꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯈꯣ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯩꯒꯦ ꯈꯟꯒꯅꯨꯀꯣ ꯏꯃꯥ ꯃꯤꯒꯤ ꯃꯆꯥꯁꯦ ꯑꯩꯅ ꯆꯦꯜꯂꯛꯂꯕꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯑꯃꯨꯛ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯕꯤꯅꯨ ꯀꯔꯤꯒꯤ ꯇꯥꯕ ꯌꯥꯗꯕ ꯌꯨꯝꯁꯤꯗ ꯅꯪ ꯍꯦꯛꯇ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯤꯅꯦ ꯄꯥꯝꯗ꯭ꯔꯕꯅꯤ ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯁꯤ ꯊꯤꯟꯗꯣꯛꯈꯣ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯏꯃꯥ ꯇꯅꯧꯕꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯇꯅꯧꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯁꯤꯖ ꯁꯥꯎꯅ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯍꯧꯗꯨꯅ ꯍꯩ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯍꯥ ꯌꯥꯝ ꯊꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯤ ꯏꯕꯨꯡꯉꯣꯅ ꯄꯥꯝꯅ ꯄꯨꯔꯛꯂꯕꯁꯤꯕꯨ ꯀꯣꯛ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯣ ꯀꯩꯗꯧꯒꯦ ꯍꯩ ꯅꯪ ꯑꯃꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯏꯁ ꯀꯩꯅꯣꯝꯅꯤꯅ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯅ ꯊꯤꯕ ꯊꯣꯛꯈꯤꯕ ꯁꯤꯖꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯍꯜ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦꯅꯦ ꯃꯃꯥ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ ꯀꯅꯥꯒꯤꯗꯁꯨ ꯂꯩꯍꯧꯗꯦ ꯑꯣ ꯅꯆꯥꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏ ꯁꯤꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯗꯣ ꯍꯣ ꯆꯦꯜꯂꯛꯑꯦ ꯌꯨꯔꯥꯡꯐꯝꯒꯤ ꯌꯨ ꯌꯣꯟꯕꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯒ ꯇꯥꯗꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯉꯝꯗꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯅ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗꯒ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛꯇ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨ ꯊꯤꯟꯗꯣꯛꯈꯣꯅ ꯍꯥꯏ ꯑꯩꯅꯦ ꯃꯁꯤꯒꯤ ꯌꯨ ꯌꯣꯟꯕꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯅ ꯄꯨꯔꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯧꯕꯨ ꯂꯧꯁꯤꯟꯁꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯄꯤꯁꯤ ꯌꯨ ꯌꯣꯟꯕꯤꯗꯨꯅꯦ ꯌꯨ ꯌꯣꯟꯕꯤꯗꯣ ꯀꯔꯝꯅ ꯃꯥꯒꯨꯝꯕꯤ ꯑꯃꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯁꯤ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯀꯥꯁꯦ ꯀꯔꯤꯃꯠꯇ ꯌꯦꯡꯂꯔꯣꯏꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯒꯤꯁꯤꯕꯣ ꯏꯃꯨꯡꯒꯤ ꯏꯖꯠ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯃꯃꯥ ꯍꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠ ꯍꯥꯏꯗꯤꯅꯦ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯏꯃꯨꯡ ꯑꯁꯦ ꯌꯨ ꯌꯣꯟꯕꯤ ꯑꯁꯤꯅ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯦ ꯂꯩꯈꯥ ꯇꯥꯗꯣꯏꯕ ꯃꯤꯅꯅꯦ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯗꯣꯏꯕ ꯑꯁ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨꯕ ꯃꯃꯥ ꯁꯥꯕꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯌꯨ ꯌꯣꯟꯕꯤ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅ ꯌꯣꯟꯖꯕꯅꯤ ꯏꯃꯧꯅ ꯌꯣꯟꯕ ꯅꯠꯇꯦ ꯃꯃꯥꯅ ꯌꯣꯟꯒꯦꯔꯥ ꯃꯆꯥꯅ ꯌꯣꯟꯒꯦꯔꯥ ꯌꯨ ꯌꯣꯟꯕ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯤ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯃꯥ ꯃꯤꯒꯤꯁꯨ ꯌꯨ ꯌꯣꯜꯂꯒ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯣꯀꯥ ꯇꯨꯀꯤ ꯊꯤꯔꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯧꯔꯤꯕꯗꯨꯕꯣ ꯑꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯁꯦ ꯌꯨ ꯌꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯧ ꯑꯣꯏꯍꯜꯂꯒ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯣꯏ ꯃꯄꯥ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡ ꯑꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯁꯦ ꯌꯨ ꯌꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯧ ꯑꯣꯏꯍꯜꯂꯒ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯣꯏ ꯃꯄꯥ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧꯕు ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯌꯨ ꯌꯣꯟꯕꯤ ꯑꯃꯒꯤ ꯃꯆꯥꯅ ꯃꯧ ꯑꯣꯏꯍꯟꯕꯗꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯒꯤꯗꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥꯅꯦ ꯑꯗꯨꯅ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯒꯅꯤ ꯑꯗꯨꯅ ꯃꯣꯏ ꯃꯄꯥꯅ ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯈꯣꯏꯗꯅ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩ ꯋꯥꯁꯤꯜꯂꯛꯑꯦ ꯃꯃꯥ ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯆꯠꯀꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯃ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯣꯅ ꯍꯥꯏꯌꯣ ꯑꯣꯏꯔꯒ ꯇꯨꯝꯃꯨꯔꯒꯦ ꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯏꯗ ꯃꯃꯥ ꯅꯪꯁꯦ ꯑꯩꯅ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕ ꯋꯥꯁꯤꯗ ꯆꯒꯠ ꯌꯥꯝ ꯉꯥꯡꯂꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯔꯣ ꯁꯨꯝ ꯃꯈꯥ ꯇꯥꯔꯕꯗꯤ ꯉꯁꯤ ꯍꯅꯨꯊꯪꯗ ꯅꯪ ꯆꯩ ꯆꯥꯕ ꯁꯣꯏꯔꯣ ꯑꯩꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯇꯨꯃꯤꯟ ꯇꯨꯝꯍꯧꯕꯅ ꯐꯅꯤꯀꯣ ꯅꯪ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯤꯖ ꯌꯥꯝ ꯄꯦꯟꯗꯅ ꯀꯔꯤꯅꯣꯕ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯌꯨꯝꯁꯤꯗꯒꯤ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯕꯁꯦ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯃꯠꯇꯅ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ
Nate, kari mahaybu tausinbikrabano masigi taungambi yu yonbisina. As aini khoidongsi sum saugalak tawreda ai khoidongsi pra hitsa ai athoknasu pende da ko pende haiduna makhonga thillaga siza pendana kap asumna mathangi numit chanabi matung inna chawhalna pawhanba satlami masa yanaduna chenchong tawbo oibana ahal masensu yanaraduna luhongbagi matam lepnarami adubu siza madi luhongbagi wafam asi yaba ngamloi aduna nupi mayumda sel khara piraga luhongbasi toknaba haina mapuroibagi mafamda hanjin hairami adubu sawhalna magi loinabina hairiba wa adu yaba tawda masanupa amadi mamong nupibu chawna luhonglami ayuki matamni tanawbi nongdol thakta thokliba korohanbai pamabu khutsa taralonaduna hailei mairame group langduna khurumzari loiraduna tanawbi chakhumda muk janglaklami taibi tanawbi ubada haima mawa kainu nangdi nati kai khupazano haiba yapti phasai haiwani nang nangna hangama palgi phi phani ka setpadudi langkek langni bim khubhazam to itaina nungsibidana pangtha thagat piri hoi asya bhainati itai kai hainati chabi nupi engondabu itai kai janari engondane adugi mingdo anirak suna korokan einya tabadi isaga se pani ya bhainati aduna isi gaugira kaino makau nangni isi kaubada tali hairasu taibi haina dum kau kanagi aheldagi angang-dagi engonda taibi haina loina kauban adun nangsu taibi kauro itai kai dudi kaurokanu tabadane yam hainati tanawbi taibi gi matawduda nokmi tawduna hoi adudi aisu taibi na kaurage hoi kau aduna phai ado mau aise ai isana isak yam phazei na khanjaban adubu nang urubada aigi saksa isai to ta phazawai bi yakhidri taibi su phazari dudi ai phazayeba phazadabani ado mau ai kainok ta haigedana kai bunu taibi hekta hayu kaino nangi phi phani kayamnadi aingonda amta pi waigi tawbani aisu nangi dobaina phi phani ka setlaga mawa no biam oiningeba taibi na pi wairadi amako pithoklaga loi horen aigi upudagi taibi na pama phi phanek to khalo haima asengbagi ro yam harawi ni jabi nangbo aikhoi mawa no bise masak phajabada natana mabuksu yam phai mi atu taibi ayuksibu kai sang thongsiga imai be madoina hango noina nempokto mata ma tawbani mana saning main sanga thongda lakta yadabani aduna noina nembokta kari sang thonguge dan hangusu adudi ei ima da hangluki tanawbi manemgi kada sangnaktuna ima hai kaino kai sagi na koi ko kaurino ima da kari sang thongjoge haidana hangsagi tawbani ima nangi thongpham thokpa kainom thongjanu engonda chakat hanglakat manemna sumna hairibada tanawbi sakhum aduda muk sanglaktuna taibi ikhoi kai sang leige imani sang do amai ta thongjilon hairi ho adudi sauri thongase ngaki zo yai bele adu thaklaga hauna thonglage chakte ai thongi taibi thonganu ai leina karigi nangna sak thongduino ai ni yum si leiri base sak thong phausu imungi thabai khang tawnanaban aduna nya ai loina tawgi nang nungain leithu kadom no khangdana sizana yaroi nang na sak thongba yaroi ngasidagi nang imungi thabai inkhang amatta karigo mi ta tawba yaroi haujikti yum sida mau laklabanina mauna imungi thabak pumba loina tawgadabani kaino aisiba mauna imungi thabak loina tawkhradi aidi yum si leibagi kari kana doiba nati aibu thabaktagi potharo hariro imai be mana harisiba haide nangi thabakti aigi seba tawba aduga imungi thabai khang ama tawbana maugi saru aduna nang sakhumdagi thoglao haujik sakhumduda nangi mathau tadre imai be ma ai maugi mateng khra pangbiramkhigi karigi mateng mabu makhut tek pro mamitang bro sak sakhom amakak thonglibadu karigi mateng pangdoribano maina magi thukpa thungjasani hai aduga ne haiduna sisa mamong nupi do onsinduna ngasidagi imungi thabak pumba nangna loina tawgadabani yum sida mawoini na laklabanina nangna ngamnaba loina tawgadabani khanglabra ai taibiya nang law aigi thabak khra tawro law hairamduna sisa thoki taibi makhut khutum adu thangatuna makok suda shibisi mawa ai nangi kai no mate khra tawbiramagise yani taibi ai dum tawrage imana law hairamido hana satpiruro
ꯑꯗꯨꯗꯤ ꯐꯔꯦ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯅꯕ ꯇꯧꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯥꯕꯨꯡꯒ ꯏꯕꯨꯡꯉꯣꯒꯁꯨ ꯊꯕꯛ ꯆꯠꯅꯕ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯆꯥꯛ ꯄ꯭ꯔꯞ ꯊꯣꯡꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨ ꯏꯕꯨꯡꯉꯣꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯕꯒ ꯃꯅꯦꯝꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔ ꯆꯥꯛ ꯄꯤꯖꯔꯛꯂꯒꯦ ꯑꯩꯉꯣꯟꯗ ꯆꯒꯠ ꯍꯪꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯈꯪꯅ ꯀꯣꯛ ꯊꯤꯕ ꯌꯥꯗꯕ꯭ꯔꯣ ꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯅꯧꯕꯤ ꯃꯅꯦꯝꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯣ ꯁꯠ ꯊꯤꯗꯨꯅ ꯏꯃꯥ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯤ ꯆꯥꯕ ꯍꯧꯕꯤꯔꯣ ꯁꯤꯖ ꯏꯟꯁꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯁꯧꯒ꯭ꯔꯤꯅꯤ ꯏꯃꯥ ꯁꯤꯖ ꯊꯑꯣꯏꯅ ꯃꯃꯧꯕꯨ ꯋꯥꯍꯟꯒꯦ ꯈꯜꯂꯗꯨꯅ ꯑꯩ ꯅꯪꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤ ꯆꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯃꯛ ꯎꯇꯤ ꯊꯣꯡꯉꯨ ꯑꯩ ꯎꯇꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯆꯥꯅꯤꯡꯂꯕꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯀꯥꯟꯁꯤꯗ ꯎꯇꯤ ꯊꯣꯡꯉꯨ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗꯤ ꯇꯥꯏꯕꯤ ꯅꯪꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪꯅꯦ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯅꯨꯀꯣ ꯅꯪ ꯍꯩ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯎꯇꯤ ꯊꯣꯡꯕ ꯂꯣꯏꯕꯒ ꯑꯩꯒꯤ ꯀꯥꯗꯅꯦ ꯆꯥꯛꯇꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯝꯗꯨꯅ ꯁꯤꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯧꯒꯦꯕ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯂꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯩ ꯇꯞꯅ ꯑꯣꯠꯈꯥꯏꯔꯛꯀꯦꯕ ꯃꯥꯒꯨꯝꯕꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯂꯒ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯁꯤꯖꯅ ꯃꯔꯩ ꯇꯧꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯇꯅꯧꯕꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯍꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯩ ꯇꯥꯏꯕꯤ ꯆꯠꯂꯣ ꯃꯧꯗꯣ ꯑꯩꯅ ꯂꯥꯛꯑꯣꯏꯅ ꯍꯥꯏꯔꯨꯁꯨ ꯀꯧꯔꯨꯁꯨ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯅ ꯅꯃꯧ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯗꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯁꯨꯔꯨꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯐꯤꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯁꯨ ꯑꯩꯗꯤ ꯐꯤ ꯃꯆꯨ ꯇꯥꯅ ꯁꯨꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯆꯨ ꯇꯥꯅ ꯅꯤꯡꯊꯤꯅ ꯁꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯆꯨ ꯇꯥꯅ ꯁꯨꯗ꯭ꯔꯕ ꯑꯃꯨꯛ ꯅꯧꯅ ꯁꯨꯍꯟꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯑꯩ ꯑꯣꯏꯅ ꯁꯨꯖꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯧꯁꯦ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗ ꯋꯥꯔꯝꯂꯅꯤ ꯃꯗꯨ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯆꯠꯂꯣ ꯐꯤ ꯑꯃꯣꯠꯄꯁꯤꯡ ꯑꯁꯦ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯐꯤ ꯁꯨꯕ ꯂꯣꯏꯕꯒ ꯑꯩꯒꯤ ꯀꯥꯁꯤ ꯋꯥꯏ ꯇꯩꯌꯨ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯏꯕꯤ ꯂꯩꯅ ꯊꯑꯣꯏꯅ ꯃꯃꯧ ꯅꯨꯄꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯟꯕꯇ ꯅꯠꯇꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯤꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯡꯕ ꯆꯩꯕ ꯇꯧꯗꯨꯅ ꯃꯃꯧ ꯇꯅꯧꯕꯤꯕꯨ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯃꯅꯦꯝꯅ ꯆꯩ ꯉꯥꯡꯕꯗ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯕꯁꯨ ꯇꯧꯗ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯕꯁꯨ ꯇꯧꯗ ꯑꯗꯨꯃꯛ ꯃꯅꯦꯝꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯄꯨꯝꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯈꯟꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯍꯜꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯤꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯃꯤꯔꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯃꯤꯔꯝꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯊꯣꯛꯂꯨꯒꯗꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯅꯆꯥꯅꯨꯄꯥꯅ ꯃꯍꯨꯠ ꯁꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯗ ꯑꯩꯒ ꯁꯝꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯅꯆꯥꯅꯨꯄꯥꯒ ꯈꯪꯅꯍꯟꯒꯦ ꯑꯗꯨꯒ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯨ ꯈꯪꯅꯅꯕ ꯑꯩꯒ ꯂꯣꯏꯅꯅ ꯅꯆꯥꯅꯨꯄꯥꯁꯦ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯇꯨꯡꯏꯜꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯃꯤꯔꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ ꯊꯥ 2-3 ꯃꯨꯛꯇꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯥꯏꯕꯤꯗꯨ ꯅꯥꯆꯣꯝ ꯑꯃꯒ ꯆꯤꯜꯂꯒ ꯄꯨꯛ ꯎꯕꯤ ꯐꯨꯔꯤꯠ ꯑꯃꯒ ꯂꯤꯠꯂꯒ ꯐꯤ ꯃꯆꯥ ꯑꯃ ꯂꯦꯡꯖꯨꯝꯗꯒ ꯌꯥꯜꯂꯒ ꯊꯦꯛꯇꯅ ꯏꯁꯩꯒ ꯁꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯖꯔꯛꯄꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤ ꯑꯩꯗꯤ ꯇꯝꯕꯤꯈꯤꯅꯨ ꯅꯨꯡꯁꯤꯕ ꯈꯪꯍꯟꯕꯤꯅꯨ ꯑꯄꯥꯝꯕ ꯇꯥꯏꯕꯤ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯀꯦꯔꯒ ꯊꯣꯛꯂꯛꯏꯗꯨꯕꯣ ꯍꯩꯃꯥ ꯄꯥꯕꯨꯡ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯌꯨꯝꯗ ꯁꯦꯜ ꯈꯔ ꯊꯥꯈꯤꯒꯦꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯅꯦ ꯁꯥꯈꯤꯗ ꯁꯦꯜ ꯄꯤꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯍꯩ ꯇꯥꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯐꯤ ꯐꯨꯔꯤꯠ ꯑꯆꯥꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯁꯤ ꯀꯧꯅꯕ ꯅꯕꯨꯛ ꯎꯕ ꯐꯨꯔꯤꯠ ꯑꯃꯒ ꯂꯤꯠꯂꯗ꯭ꯔ ꯇꯧꯔꯤꯕꯗꯨꯕꯣ ꯁꯤꯔꯣ ꯊꯑꯣꯏꯅ ꯂꯤꯠꯂꯤꯅꯤ ꯀꯩꯅꯣ ꯃꯤ ꯅꯩꯈꯥꯏꯔꯤꯅꯤ ꯅꯩꯈꯥꯏꯕꯤꯔꯅꯨ ꯈꯤꯠ ꯅꯕꯨꯛ ꯄꯨꯛꯇꯥꯗꯨꯒ ꯌꯦꯡꯕꯗꯅꯦ ꯃꯤꯠ ꯅꯥꯔꯦ ꯅꯈꯖꯥꯏꯒꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡꯕꯒ ꯇꯩꯔꯤꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯇꯩꯊꯣꯛꯑꯣꯕ ꯑꯃꯨꯛꯇ ꯀꯩꯗꯧ ꯇꯩꯊꯣꯛꯇꯣꯏꯕ ꯑꯩꯒꯤꯁꯤ ꯀꯦꯔꯤꯕ ꯀꯜꯂꯛꯄ꯭ꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯁꯛꯇꯥ ꯁꯤꯒ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯁꯛꯅ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯁꯛꯅ ꯅꯉꯣꯟꯗ ꯆꯤꯛꯑꯕꯣ
ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗ ꯃꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯃꯤ ꯑꯉꯥꯡꯁꯤꯅ ꯀꯦꯖꯕꯗ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯨꯅꯨ ꯃꯃꯥ ꯇꯥꯏꯕꯤ ꯅꯪꯁꯨ ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯆꯔꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯇꯥꯏꯕꯤ ꯁꯤꯖꯗ ꯃꯁꯝ ꯑꯇꯦꯟꯕꯗꯣ ꯐꯠꯀ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯊꯣꯛꯈꯤ ꯃꯁꯤꯗꯤꯕ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯆꯥꯎꯍꯜ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩ ꯆꯠꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯏꯃꯥꯈꯣꯏ ꯇꯥꯏꯕꯤꯈꯣꯏꯒ ꯂꯩꯔꯝꯃꯨꯀꯣ ꯇꯅꯧꯕꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯃꯇꯧꯗꯨꯗ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯅꯧꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯊꯥ 2-3 ꯈꯛꯇꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯏꯁ ꯂꯪꯐꯩꯗ ꯆꯠꯄꯒꯤꯕꯨ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯩ ꯂꯩꯔꯧꯒꯦ ꯀꯩꯁꯨꯝꯇ ꯂꯩꯕꯤꯔꯛꯀꯅꯣ ꯀꯩꯒꯤꯅꯣ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ ꯄꯥꯝꯖꯗꯦ ꯑꯃꯠꯇ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯄꯥꯝꯕ ꯑꯃ ꯑꯣꯏꯅ ꯀꯣꯛ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯑꯃꯨꯛꯇ ꯅꯣꯛꯂꯛꯑꯣ ꯅꯣꯛꯅꯤꯡꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯅꯣ ꯁꯦꯕ ꯑꯃꯨꯛꯇ ꯅꯣꯛꯂꯛꯑꯣꯒ ꯅꯪ ꯅꯣꯛꯄꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯇꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯅꯣꯛꯄꯗꯨ ꯋꯥꯕ꯭ꯔꯕ ꯑꯗꯣ ꯃꯣꯏ ꯇꯥꯗꯁꯨ ꯅꯤꯡꯊꯤꯖꯅ ꯆꯠꯄꯤꯌꯨꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏꯅ ꯆꯦꯠꯅ ꯊꯧꯒꯠꯅꯕꯤꯌꯨ ꯑꯩꯁꯨ ꯃꯣꯏ ꯇꯥꯗꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯊꯧꯅꯤꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯦ ꯁꯦꯜ ꯈꯔꯁꯦ ꯄꯥꯏꯁꯤꯜꯂꯨ ꯁꯤꯅ ꯅꯪꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯣ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯍꯩ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯋꯥꯡꯂꯦꯟ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯃꯇꯝꯁꯤ ꯌꯧꯔꯦ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯀꯥꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯂꯩꯁꯤꯟꯗꯅ ꯂꯩ ꯃꯗꯨ ꯇꯥꯠ ꯍꯩꯕꯤ ꯃꯤꯉꯝꯖꯗꯕꯤ ꯁꯥꯕꯤꯗꯨꯅ ꯐꯥꯖꯤꯟꯗꯅ ꯊꯝꯕꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯍꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯉꯥꯡꯗꯣ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯒꯤ ꯔꯥꯁꯤ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ ꯑꯗꯨꯒꯅꯦ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤꯒ ꯅꯤꯡꯊꯤꯖꯅ ꯁꯦꯝꯃꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯅꯅꯤ ꯅꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯃꯧ ꯅꯨꯄꯤꯗ ꯇꯥꯊꯤ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯑꯩ ꯂꯩꯖ꯭ꯔꯦꯒꯥꯏꯗꯅ ꯏꯃꯧꯗ ꯍꯦꯛ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯂꯕ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯍꯣ ꯃꯣꯏ ꯃꯄꯥꯒꯤ ꯅꯃꯧ ꯑꯆꯥꯟꯕꯤꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯑꯣꯠꯅꯩꯗꯣꯔꯤꯅꯣ ꯑꯩꯅꯦ ꯃꯉꯣꯟꯗꯒ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦꯀꯣ ꯏꯁ ꯄꯥꯎꯈꯨꯝꯒꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯃꯃꯥ ꯅꯪꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯒ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝ ꯄꯥꯕꯨꯡ ꯑꯩꯁꯨ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯄꯥꯕꯨꯡ ꯑꯩꯅ ꯂꯥꯡꯐꯩꯗꯒꯤ ꯑꯩꯒꯤ ꯑꯀꯦꯄꯣꯠ ꯂꯩꯔꯣꯅ ꯍꯥꯏꯕꯗꯨ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯗ ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯏꯄꯥꯅ ꯀꯥꯎꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯁꯝ ꯎꯞꯅꯅꯕ ꯁꯝ ꯑꯁꯥꯡꯕ ꯑꯝꯇꯒ ꯂꯩꯕꯤꯔꯣ ꯍꯣꯏ ꯂꯩꯔꯛꯀꯦ ꯇꯥꯏꯕꯤ ꯑꯗꯨꯅ ꯌꯥꯔꯕꯣ ꯑꯩꯉꯣꯟꯗꯗꯤ ꯄꯣꯠ ꯇꯞꯄꯔꯣꯏꯗ꯭ꯔꯣ ꯇꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯅꯥꯎꯅꯅꯦ ꯉꯁꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯈꯨꯗꯥꯡꯒ ꯄꯣꯡꯕꯤ ꯉꯛꯁꯝꯒ ꯈꯔ ꯀꯣꯠꯇꯛ ꯇꯧꯕꯗ ꯂꯩꯔꯛꯑꯣ ꯂꯩꯗꯨꯗꯤꯀꯣ ꯑꯩꯈꯣꯏ ꯇꯥꯏꯕꯤꯅ ꯍꯥꯏꯔꯒꯕꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤꯗꯨꯝ ꯂꯩꯔꯛꯀꯦ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗꯀꯣ ꯏꯅꯥꯎꯁꯦ ꯏꯄꯥꯒꯤ ꯋꯥꯡꯂꯦꯟ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯕꯥꯕꯥ ꯃꯥ ꯑꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯃꯤ ꯌꯥꯔꯦ ꯍꯧꯒꯠ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯑꯗꯨꯗꯤ ꯊꯣꯛꯑꯒꯦꯕ ꯇꯥꯔꯤꯕꯣ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯃꯣꯏ ꯇꯥꯗꯁꯨ ꯅꯤꯡꯊꯤꯖꯅ ꯆꯠꯄꯤꯔꯣ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯁꯤꯖ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯇꯥꯏꯕꯤꯅ ꯁꯦꯁ ꯃꯤꯗꯤ ꯂꯩꯖꯕ ꯀꯥꯏꯁꯤ ꯌꯥꯗꯦꯀꯣ ꯅꯤꯡꯊꯤꯖꯅ ꯆꯠꯄꯤꯌꯨ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯀꯣ ꯑꯁ ꯇꯥꯏꯕꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯇꯅꯧꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯔꯤꯉꯩ ꯁꯤꯖꯅ ꯍꯩ ꯅꯄꯥꯁꯤꯔꯕ ꯅꯪꯅ ꯑꯗꯨꯗ ꯆꯨꯠ ꯀꯞꯂꯤꯕꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯃꯈꯩ ꯂꯩꯔꯒ ꯅꯪꯅ ꯅꯊꯧ ꯇꯧꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯁꯤꯗ ꯀꯞꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯀꯅꯥ ꯂꯥꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯣꯕ ꯌꯥꯅꯤ ꯏꯃꯥ ꯅꯃꯧ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯨꯔꯒꯦ ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯁꯛꯁꯤ ꯎꯕꯗ ꯅꯨꯡꯁꯤꯗꯕꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯁꯤꯖꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦꯕ
imungi sak thong phausu pumba mauda loina tawhangadabani nang amatta tawba yaroi mangon tawhangadabani dana aina haiba natrai ba aduga karigino nangna awok apa sadana saka thunge tawribadi o maudo asangam de na haiba adaina nungai tadana aina oina sakse thongbiragi tawba haipa sariba ha haipa sariba aina haibu wakasya yam thawainabagi maongni o sidine haipa sabanati imai bema sidi aigi tawpham thokpa ithawni aigi tawpham thokpa ithau haido sine aisia yumsigi minai yumsidaibu pabungna selfie duna thamlibasya imungi thabain khang ama matawnaban hai apang nangna dok yam panglibudu karigino ha thabak sudana seldo lemna phangjau haibani ni nangbo nang su yumsida thabak manamta tawdana nungaina leiraga seldo lemna phangjau aisu aina pamjadabi mawsya yumsida leiba ngamloidanaba maongda watkhairaga tanthokige aduga ikut sabi imaw ama thihauge haibani ne as kari wakhallonuda imai bemagi wakhallondo aidi yajaningde yumsida sagaisida tillabi nasanupagi haksang tangkhai oirabi nupi namau nupi sibu yumsi leiba ngamdanabu watkhairaga tanthoki aduga ikut sabi imaw thihauge kaina haridubu as adumnaga hainuda manem phatabida phatabi yaman manem phatabi manbanati aise mahak namdana manem phatabi ohelaba adubune aibu manem phatabi ni haigera kari ni haigege hainingba haijau aidi masigi mause yumsi leiba ngamdanaba laknagani mabu otkhaigani hairamduna siza mamong nupi ki kada sanglaktuna ho sanai bema lingkat piro numidangi sak thongi haibaga kaubirabro ima ai isa siam ngamdre yaradi kasi nongmatangdi taibido oina chakto karigina sagamdaba natan tanbagi nangna tawsinariba tato aina khangloi siro ha nahan khai aigi isa iwa leiringaida mau aphabi haibi inbi sadana thabakka phajinnarambado ngasidi moina langphai sarkhabanina nangya asengmali chatto uthora ene ha hey aduda nasinabana kanaroi law yam tuna sak mai thagatnaba tawru law nangi tat patna siza engonda satnaba yagadaba nati aduga ne aina ngasai taibida nga lehalubani madu hauna thumurok namna thongu nang yaunabi thumurok pung cham kai puthorokpado tarukanu yam hauna thongu khangaba hoima nati sak to preprat thongu naba tawruro ai sak yam lamabane asumna tanobi masangamda ngamda magi kadagi thoklaktuna chak thongnaba haina mai thagatlammi mawa nang nasangamdradi potharoda ai nangi na tawdo yengma ngamdri sakse ayoina dum thongbi haurage imana yaroi taibi chak thongwairaga chak thongdradi aingonda thabak suningdi chak thongningdi haidana ngangani ai imai bemada hainagi nangi na tawdo yam waba mali ai taseng yengma ngamdri tanjadu da seasona magi kadagi hai taibi nang aigi kada umta law aigi khongsia yam chi amta namarawo hoi imai bema si loi dawrihi siki nupise ngasi yeni i kartna makhyat setlagania ponang khokta phawni semase hai taibiya nang nadu kai dawrige aina law hai si nang nana du tadrai me o laksare thawai lakpi sadan laktana kawra ano tajaningdre pungsa kharagi matungni ima chakse saba hobiro namo imagi awad apa yengjarake siza chak adu sakhom ama sabaga kaino siya iwat magapta yadre nati aina sel tingkai lairuriba nga sia asumna thongna baro ha nga thongbabu asumna kanana thongna bage noigi nama yu yon biduna yu yon nabu hotnari sai sang thongba ka karimta takpi tabidak trabro sibu nga thongli ni noigi yu yon phamgi yu ngaw masing na sanaba pangthongna thongjinbado adumai thongjilibasi karigino nangna ima aisu nga si haunabudi thongjabani ada nga si masanaba mali adugi mahau yawdaba oirangani nangna phajana na pukning changna thongdraga nga masanabagi ni di kaina loiraga loirena nangna pangthongna thongjinbagi insangse hautriba natro nachadi ma is nachadi ma kaidana machinga sukhumli adoidi nangi nga thongmasya nang sahawro haiduna insang yawba tengkot adu tap paikhatuna mamawgi mamaida haizili tanobi khangprek khang ima haima kai ngai mai bi bu ngawrabro adumna tawba hangnabro as kamai tawni sidi mawa se ising sin na maido amukta tatu sawan sibutai si sibutai
ꯁꯤꯔꯣꯍꯦ ꯅꯪꯗ ꯍꯥꯏꯗꯨꯅ ꯊꯋꯥꯁꯥꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯖꯅ ꯇꯅꯧꯕꯤꯕꯨ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯂꯥꯛꯅꯕ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕ ꯁꯩꯕ ꯇꯧꯕꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯨꯕꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯁꯤꯖꯅ ꯈꯜꯂꯤꯕꯁꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯇꯅꯧꯕꯤ ꯋꯥꯅ ꯈꯪꯕ ꯅꯠꯇꯅ ꯃꯅꯦꯝꯗ ꯍꯪꯒꯠꯅ ꯃꯆꯤꯟ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯤꯖꯒꯤ ꯃꯇꯧꯗ ꯇꯥꯏꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯁꯤꯖꯅꯁꯨ ꯇꯥꯏꯕꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯌꯦꯡ ꯃꯆꯥꯒ ꯃꯄꯨꯔꯣꯏꯕꯒꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯇꯝꯊꯣꯛꯄ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯇꯝꯊꯣꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖ ꯃꯥꯒ ꯌꯥꯝ ꯆꯥꯟꯅꯖꯕꯤ ꯃꯦꯝꯆꯥꯒ ꯐꯝꯃꯤꯟꯅꯗꯨꯅ, ꯃꯦꯝꯆꯥ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯆꯞ ꯆꯥꯔꯦ꯫ ꯏꯄꯨꯔꯣꯏꯕꯒ ꯏꯆꯥꯅꯨꯄꯥꯒꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯗꯨꯒꯤ ꯃꯧꯗꯣ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ, ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯅꯥꯗꯣ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯔꯅꯨꯀꯣ ꯏꯆꯦ, ꯃꯃꯥꯡꯗꯁꯨ ꯏꯆꯦꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯗ ꯋꯥ ꯍꯧꯗꯣꯛꯂꯨꯔꯒ ꯏꯕꯨꯡꯉꯣꯅ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯇꯅ ꯑꯩ ꯆꯣꯞꯄꯤ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯣ, ꯍꯟꯗꯛꯇꯤ ꯆꯣꯞꯍꯜꯂꯔꯣꯏ, ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗ ꯏꯀꯥꯏꯔꯤꯕꯅꯤ, ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯍꯧꯗꯕꯒꯤ꯫ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯇꯤ ꯃꯦꯝꯆꯥ, ꯑꯩꯅꯦ ꯁꯣꯏꯗꯅ ꯅꯣꯏ ꯅꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨꯅꯦ ꯏꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯥꯏꯅ ꯆꯨꯗꯠꯅꯕꯤ ꯌꯨ ꯌꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯣ ꯃꯥꯅ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯥꯅ ꯌꯥꯗ ꯂꯥꯛꯇꯕ ꯌꯥꯕ ꯅꯠꯇꯦꯗ, ꯃꯉꯛ ꯁꯝ ꯄꯥꯏꯔꯒ ꯏꯟꯒ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅꯦ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒ ꯀꯥꯏꯅꯅꯕ ꯑꯃꯨꯛꯇ ꯍꯥꯟꯅ ꯏꯆꯥꯅꯨꯄꯥꯒ ꯍꯟꯖꯤꯟꯅꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗꯅꯦ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯅ ꯁꯔꯧ ꯁꯤꯟꯕꯒ ꯂꯣꯏꯅ ꯂꯣꯏꯔꯄꯣꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗꯅ ꯏꯆꯦꯅ ꯁꯤꯜꯂꯤꯕ ꯁꯔꯧꯗꯣ ꯅꯅꯥꯎꯁꯨ ꯈꯪꯖꯒꯦ꯫ ꯍꯣ, ꯑꯗꯨꯕꯨꯔꯣ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯃꯦꯝꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖ ꯃꯦꯝꯆꯥ ꯍꯣꯏꯗ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ, ꯃꯦꯝꯆꯥ, ꯂꯨꯈꯣꯏꯗꯨꯕꯨ ꯌꯧꯔꯛꯂꯕ꯭ꯔꯣ? ꯍꯥꯟꯅꯅ ꯁꯤꯟꯅꯗꯨꯅ ꯂꯩꯕ ꯊꯧꯔꯥꯡ ꯑꯣꯏꯕꯅ ꯂꯨꯈꯣꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯅ ꯌꯧꯔꯛꯂꯦ, ꯏꯃꯨꯡꯗ ꯐꯝꯃꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯃꯦꯝꯆꯥꯅ ꯂꯨꯈꯣꯏꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯤꯖꯅ, ꯂꯨꯈꯣꯏ, ꯃꯧꯗꯨ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯔꯕꯅꯤ, ꯑꯩꯅ ꯇꯥꯏꯕꯤꯁꯨ ꯀꯩꯊꯦꯜꯗ ꯊꯥꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯁꯠ ꯁꯠ ꯄꯥꯡꯊꯣꯛꯅꯕ ꯇꯧꯍꯧꯔꯁꯤ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯗꯣ ꯑꯋꯥꯠꯄ ꯁꯦꯜꯗꯨꯗꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯕ ꯇꯨꯡꯗ ꯄꯤꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯕ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯑꯗꯨꯝ ꯄꯤꯒꯦ꯫ ꯑꯗꯨ ꯅꯪ ꯄꯟꯊꯔꯅꯨ, ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ, ꯆꯠꯂꯣ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯄ ꯂꯨꯈꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯨꯈꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯄꯗꯨꯗ ꯇꯅꯧꯕꯤꯅ, ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯁꯣꯝꯅ ꯍꯦꯛꯇ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ? ꯏꯆꯟ, ꯀꯩꯅꯣꯅꯤ, ꯑꯩꯁꯦ ꯏꯇꯥꯎ ꯋꯥꯡꯂꯦꯟꯒꯤ ꯄꯥꯎ ꯑꯝꯇ ꯄꯤꯔꯝꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯗꯕ꯭ꯔꯥ? ꯍꯣꯏ, ꯅꯪꯅꯗꯤ ꯑꯩ ꯈꯪꯉꯝꯃꯔꯣꯏ꯫ ꯀꯩꯅꯣꯅꯤ, ꯑꯩꯁꯤ ꯏꯇꯥꯎ ꯋꯥꯡꯂꯦꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯏꯀꯣꯏ ꯀꯣꯏꯗꯅ ꯐꯠ ꯍꯦꯛꯇ ꯆꯪꯂꯛꯑꯦ ꯇꯧꯔꯤꯁꯦ, ꯂꯥꯟꯅ ꯈꯟꯅꯨꯀꯣ꯫ ꯃꯣꯏꯇꯥꯗꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ? ꯌꯥꯅꯤ, ꯑꯗꯨꯗꯤ ꯏꯕꯨꯡ ꯉꯥꯏꯍꯥꯛ ꯐꯝꯁꯦ꯫ ꯑꯗꯣ ꯃꯣꯏꯇꯥꯗꯒꯤ ꯀꯔꯤ ꯄꯥꯎꯅꯣ ꯏꯕꯨꯡꯅ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕꯣ? ꯏꯇꯥꯎꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯏꯆꯟꯅ ꯄꯥꯎ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤꯗ꯫ ꯑꯗꯣ ꯏꯃꯥ ꯂꯩꯇꯕ꯭ꯔꯣ? ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ, ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯤꯌꯦ ꯏꯕꯨꯡ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯃꯥꯗꯤ ꯃꯅꯦꯝꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯈꯪꯗꯕꯅ ꯂꯨꯈꯣꯏ ꯑꯗꯨ ꯇꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯥꯎ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯁꯤꯖꯅ, ꯍꯦ ꯇꯧꯉꯝꯕꯤ, ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯅꯪꯅ ꯌꯨꯝꯁꯦ ꯄꯨꯁꯤꯜꯂꯝꯂꯤꯕꯁꯦ? ꯑꯁꯨꯝꯅ ꯁꯤꯖꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯂꯨꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯇꯅꯧꯕꯤꯗꯤ ꯏꯉꯛ ꯉꯛꯅ, ꯏꯃꯥ, ꯅꯪꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥ? ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯥꯒ ꯄꯨꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯠꯇꯦ ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯣꯏꯇꯥꯗꯒꯤ ꯃꯔꯨꯞꯅꯤ, ꯏꯃꯥꯕꯨꯁꯨ ꯏꯕꯨꯡꯗꯨꯅ ꯍꯪꯂꯝꯕꯅꯤ꯫ ꯆꯤꯟꯊꯤꯕꯤ, ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ꯫
ꯏꯆꯥꯒꯤ ꯃꯔꯨꯞꯄꯨ ꯃꯃꯥꯏꯅ ꯀꯔꯤꯒꯤ ꯃꯁꯛ ꯈꯪꯂꯣꯏ? ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯩ ꯎꯕꯗ ꯍꯨꯔꯥꯟꯕꯗꯧ ꯆꯦꯟꯈ꯭ꯔꯤꯕ? ꯍꯥ? ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯅꯁꯥꯒꯤ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯈꯪꯂꯔꯣꯏ ꯁꯤꯔꯣ? ꯅꯠꯇꯦ ꯏꯃꯥ, ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯅꯃꯧꯕꯨ ꯊꯥꯖꯕꯤꯌꯨ. ꯏꯁꯛ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯣꯏꯇꯥꯗꯒꯤ ꯃꯔꯨꯞꯅꯤ, ꯃꯣꯏꯇꯥꯗꯒꯤ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ. ꯃꯥꯅ ꯏꯃꯥ ꯎꯕꯗ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯅꯃꯧꯁꯨ ꯈꯪꯖꯗ꯭ꯔꯤ. ꯑꯗꯨꯕꯨ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯅꯤ. ꯍꯨꯔꯥꯟꯕ ꯐꯥꯔꯦ, ꯍꯨꯔꯥꯟꯕ ꯐꯥꯔꯦ. ꯍꯩ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤ. ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯂꯣꯟꯅ ꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯂꯥꯟꯖꯗꯕꯤ ꯁꯥꯕꯅ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯌꯨꯝꯃꯛꯇꯗ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯂꯤꯆꯠ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ. ꯅꯪꯕꯨ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯑꯩ ꯇꯨꯀꯠꯆꯩ. ꯅꯣꯏ ꯌꯨ ꯌꯣꯟꯐꯝꯗ ꯅꯨꯄꯥ ꯅꯍꯥꯒ ꯂꯣꯟꯗꯤꯟꯅꯕꯒꯤ ꯂꯤꯆꯠꯇꯣ ꯑꯩꯒꯤ ꯁꯤꯗꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯅꯪꯕꯨ ꯌꯨꯝꯁꯤ ꯊꯝꯕ ꯑꯩ ꯉꯝꯂꯣꯏ. ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ. ꯏꯃꯥ, ꯑꯩ ꯂꯥꯟꯗꯦ. ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ. ꯇꯁꯦꯡꯅ ꯑꯩ ꯂꯥꯟꯗꯕꯅꯤ ꯏꯃꯥ. ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ. ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ. ꯍꯨꯔꯥꯟꯕ ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯗꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯃꯁꯦ. ꯐꯩꯕ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯉꯛꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ. ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯇꯅꯧꯕꯤꯕꯨ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯃꯄꯥꯟ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯇꯅꯧꯕꯤ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯑꯩ ꯂꯥꯟꯗꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯏꯃꯥ. ꯑꯩ ꯂꯥꯟꯗꯕ ꯑꯁꯦꯡꯕꯃꯛꯅꯤ. ꯃꯃꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯁꯤꯖꯅ ꯇꯅꯧꯕꯤꯕꯨ ꯁꯨꯃꯥꯡꯅꯗꯨꯅ ꯂꯥꯛꯇꯨꯅ ꯏꯜꯂꯤ. ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ. ꯅꯪꯒꯨꯝꯕꯤꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ. ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯎꯠꯂꯅꯨ. ꯌꯦꯡꯅꯤꯡꯗꯦ. ꯇꯅꯧꯕꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯅꯦꯝꯗ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯅꯨ, ꯃꯥ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯖꯩ. ꯑꯗꯨꯕꯨ ꯇꯅꯧꯕꯤꯕꯨ ꯊꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ तान्थोꯛꯅꯕ ꯁꯤꯜꯂꯤꯕꯤ ꯁꯤꯖꯃꯥꯗꯤ ꯃꯃꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯃꯧꯕꯨ ꯑꯊꯤꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕꯤꯔꯝꯃꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯅꯧꯕꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ, ꯅꯃꯧ ꯂꯥꯟꯗꯕꯅꯤꯀꯣ ꯏꯃꯥ. ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ. ꯆꯠꯈ꯭ꯔꯣ. ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ. ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ. ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ. ꯎꯄꯥꯏ ꯂꯩꯇ ꯇꯅꯧꯕꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯂꯥꯡꯐꯩꯗ ꯆꯠꯈꯤꯕ ꯁꯤꯖꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯈꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯥꯕꯗ ꯋꯥꯡꯂꯦꯟ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯃꯃꯥꯅ ꯇꯅꯧꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯀꯌꯥꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯊꯥꯖꯧ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯡꯂꯦꯟꯅ ꯂꯥꯟꯅ ꯂꯧꯔꯝꯃꯤ. ꯄꯦꯟꯗꯕꯅ ꯋꯥꯡꯂꯦꯟ ꯊꯃꯣꯏ ꯃꯩꯁꯥ ꯀꯣꯛꯅꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯌꯨꯔꯥꯏ ꯁꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯤꯖꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯅꯧꯅ ꯌꯨꯝ ꯄꯥꯅꯕ ꯍꯥꯏꯅ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯦꯝꯆꯥ, ꯅꯈꯣꯏ ꯏꯆꯦꯗ ꯑꯩ ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯄꯥꯎ ꯑꯃꯨꯛꯇ ꯆꯦꯟꯕꯤꯌꯨ. ꯑꯊꯨꯕꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯌꯨꯔꯥꯏ ꯁꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯅꯤ. ꯑꯩꯅꯕꯨꯗꯤ ꯍꯥꯟꯅꯅ ꯍꯥꯏꯔꯕꯅꯤ. ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯃꯪꯒꯣꯜ ꯍꯦꯛꯇ ꯀꯥꯅꯕ ꯇꯧꯕꯤꯔꯣ. ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ. ꯍꯧꯖꯤꯛꯁꯦ ꯁꯤꯖꯥꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅꯦꯍꯦ. ꯊꯨꯡꯂꯅꯤ. ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ. ꯁꯦꯜ ꯀꯌꯥꯅꯣ ꯑꯩꯅ ꯇꯤꯡꯈ꯭ꯔꯤꯕ. ꯁꯦꯜ ꯈꯔ ꯇꯤꯡꯂꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤ ꯅꯤꯡꯕ ꯊꯨꯡꯂꯗꯧꯔꯕꯁꯤꯗꯤ. ꯁꯤꯌꯥ, ꯅꯪꯁꯦ ꯌꯥꯝꯅ ꯀꯣꯛ ꯂꯩ. ꯌꯥꯝ ꯂꯥꯏꯅ ꯅꯆꯥꯒ ꯅꯃꯧꯒ ꯀꯥꯏꯅꯍꯜꯂꯤ. ꯃꯣꯏ ꯑꯅꯤ ꯀꯥꯏꯅꯍꯟꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯑꯩꯅ ꯑꯩꯒꯤ ꯈꯨꯠꯆꯥꯕꯤ ꯏꯃꯧꯗꯣ ꯏꯆꯥ ꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯗꯒꯤ ꯃꯔꯥ ꯂꯩꯇꯕꯤ ꯇꯅꯧꯕꯤꯁꯨ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯠꯅꯔꯦ. ꯃꯥꯅꯗꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ ꯈꯪꯗꯕꯅ ꯀꯞꯇꯅ ꯃꯥ ꯂꯥꯟꯗꯦ, ꯃꯥꯕꯨ ꯊꯥꯖꯕꯤꯌꯨꯅ ꯀꯌꯥꯔꯛꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ. ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯁꯤꯟꯅꯔꯒ ꯃꯥꯕꯨꯅꯦ ꯑꯩꯅ ꯃꯉꯛ ꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯜꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯤ. ꯇꯨꯡꯂꯣꯝꯗꯒꯤ ꯋꯥꯡꯂꯦꯟ, ꯑꯣ, ꯄꯨꯝꯅꯃꯛꯁꯤ ꯇꯅꯧꯕꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯅꯕ ꯁꯤꯟꯕ ꯏꯃꯥꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯂꯕ. ꯏꯕꯨꯡꯉꯣ, ꯋꯥꯡꯂꯦꯟ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ,
ꯐꯖꯩ ꯏꯃꯥꯒꯤ ꯀꯨꯝꯍꯩ ꯐꯖꯩ ꯏꯃꯥꯒꯤ ꯋꯥꯡꯂꯦꯟ ꯏꯃꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥ ꯅꯆꯥ ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯨꯅ ꯅꯆꯥ ꯑꯩꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯏꯐꯝꯗꯒꯤ ꯃꯥꯡꯍꯜꯂꯒ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯆꯥꯅ ꯁꯨꯝꯅ ꯉꯥꯎꯆꯠꯅꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤ ꯄꯥꯝꯕꯒꯤ ꯏꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕ ꯏꯃꯥꯒꯤ ꯄꯨꯡꯉꯣ ꯏꯃꯥ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯥ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯟ ꯃꯃꯥꯅ ꯈꯥꯡꯕ ꯌꯥꯗ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯍꯜꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯁꯤꯖꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯋꯥꯡꯂꯦꯟ ꯃꯥꯁꯨ ꯃꯃꯥꯕꯨ ꯋꯥꯔꯧꯔꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ ꯁꯤꯖ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯈꯪꯖꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯆꯥ ꯅꯃꯧꯗꯨ ꯀꯧꯔꯨꯔꯒ ꯑꯃꯨꯛ ꯀꯥꯏꯅꯅꯕ ꯀꯔꯤ ꯁꯔꯨ ꯁꯤꯟꯒꯦ ꯍꯥꯏꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯑꯩ ꯇꯁꯦꯡꯅ ꯏꯆꯥ ꯏꯃꯧꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯆꯥ ꯏꯃꯧꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯔꯣꯏ ꯏꯁꯥꯅ ꯃꯃꯥꯏꯕꯨ ꯋꯥꯔꯧꯈꯤꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕꯗ ꯋꯥꯏ ꯏꯃꯧꯒꯤ ꯂꯥꯟꯖꯗꯕꯤ ꯃꯤꯠꯌꯦꯡꯅ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯗ ꯆꯩꯅ ꯐꯥꯎꯏ ꯑꯩ ꯏꯆꯥ ꯏꯃꯧꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯃꯨꯛꯇꯪꯗꯤ ꯏꯆꯥ ꯏꯃꯧꯕꯨ ꯀꯧꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯣꯏ ꯃꯄꯥ ꯑꯁꯨꯝꯅ ꯁꯤꯖꯅ ꯍꯥꯏꯔꯕꯁꯨ ꯆꯥꯎꯍꯜꯅ ꯌꯥꯔꯝꯗꯦ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯁꯤꯖ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯆꯥꯎꯍꯜꯅ ꯃꯆꯥ ꯃꯃꯧꯕꯨ ꯃꯌꯨꯝꯗ ꯀꯧꯁꯤꯜꯂꯝꯃꯤ ꯁꯤꯖ ꯃꯃꯧ ꯇꯅꯧꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯅꯦꯝ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩ ꯏꯃꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯃꯧ ꯏꯃꯥꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥ ꯏꯃꯧꯕꯨ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥ ꯏꯃꯧꯕꯨ ꯎꯖꯕ ꯐꯪꯂꯦ ꯑꯗꯨꯅ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯩꯍꯩꯔꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯂꯥꯛꯂꯕꯁꯤꯗꯤ ꯏꯃꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯅꯃꯧꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯃꯥꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯃꯥ ꯄꯦꯠꯂꯦ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯠꯂꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯏꯃꯧꯁꯤꯕꯨ ꯑꯩꯅ ꯀꯌꯥꯗ ꯇꯥꯊꯤꯔꯨꯔꯤꯕ ꯑꯩ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯌꯥꯔꯦ ꯁꯤꯃ ꯀꯞꯂꯅꯨ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯇꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯅꯃꯧ ꯑꯁꯤꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯇꯥꯏꯕꯤꯅ ꯑꯣ ꯅꯪꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯃꯃꯧ ꯑꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯍꯣꯡꯂꯕꯅꯤ ꯍꯥꯟꯅꯒꯤ ꯃꯅꯦꯝ ꯐꯠꯇꯕꯤꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ ꯁꯤꯖꯅ ꯃꯁꯤꯗꯤꯕ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯏꯃꯧꯗꯣ ꯎꯅꯤꯡꯉꯤ ꯏꯃꯧꯗꯣ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯂꯅꯤꯀꯣꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯗꯥꯏꯅꯦ ꯆꯥꯎꯍꯜꯅ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯃꯃꯧꯒ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤꯅ ꯃꯥꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯆꯥꯁꯤꯗꯅ ꯅꯍꯥꯟꯈꯩ ꯀꯥꯡꯈꯣꯡ ꯆꯥꯏꯔꯨꯕ ꯏꯃꯨꯡꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯗꯧꯔꯕꯅꯤꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃꯗꯤ ꯆꯥꯕ ꯌꯥꯏꯗꯅ ꯁꯦ ꯁꯦꯜꯁꯤ ꯄꯥꯏꯁꯤꯜ ꯁꯤꯅꯅꯦ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯁꯤꯖꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯕꯤ ꯇꯅꯧꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ